Prime Minister Narendra Modi na kaurakpadagi Chief Minister N Biren ngasi Delhi da paisinkhre. Bharat ki Prime Minister Narendra Modi na Manipur ki Chief Minister athu matamda unandaba yade haina khangalakpadagi ngasi nungthil pung 3 gi flight ta Chief Minister N Biren Delhi gi damakta Imphal thadokre. Pause sina phangba paw gi matungina di hayeng Chief Minister N Biren ga Prime Minister ga unaduna wari sanagani. Prime Minister na Chief Minister N Biren bu kaurak iba sigi maroiba maram oigani haribadi BJP na lusing ba sungsina ba sarkar asina telaba sahi mari gi matamda Manipur gi law and order ningthi na ngak pangamba sarkar amasung praja ga aphaba mari samgatpa amadi police amadi miyam ga lainaba mari phagalakpa loina na Manipur gi singtam animakta thong manana saukhalakpa gi thabak paikhalakliba kaya asigi damakta thagatpa phongdokpa gi ni hairi. Masida natana Manipur gi ching amadi tam animakta tongan pa project kaya paikhatpagi matangda su Prime Minister ga wari sanagani. Masigi matungda tongan ba Union Minister kaya ga unaduna tongan ba project kaya da thabak paikhanabagi matangda su wari sanagani hairi. Loina mathangi general election kushilaktraba matam asida BJP gi mapanggal kankhat handuna mathangi tamda su BJP na majority oiduna sarkar paiba ngamnabagi matangda su khanagani hairi. Loina na Maharashtra gi achauba city ama oiriba Mumbai gi Nabida Manipur gi guest house ama sanabagi matang suwari sarakani hairi. Atopa pawmana Amzu amadi EGM na pause puthokta ba warep laukre. Amzu amadi EGM na mayam punamakta wafamgi wangmada pokna phamda bom langsinba tanatana thataruk pause phongdana bahairakhiba si Amzu amadi EGM na akan bamongda condemn tawi. Ngasi phamkhiba Amzu amadi EGM gi emergency meeting na warep asi laukibani. Natai warep singdi pokna pham pause puthokidabagi matangda Amzu amasung EGM na pokna phamda hanglubadagi thataruk pause phongdana ba thingba thamle haibasi khanglakibani. Amzu amasung EGM na kanagumba paumi natraga pause media da maral siba natraga hakthengna na action lokhathringai da yaningda ba leiragadi action lokhatpagi mahutta Amzu amasung EGM da khangan birakna ba mangjongna na miyamda thamjakhraba Amzu amasung EGM gi warep adu amuk hanna reform tauki. Pokna phamda sirakhiba maral gi matangda Amzu amasung EGM da hayeng pung 6 tagi paraga pung 9 gi manungda masa khaina lupasigi official email gi khuthangda khangan birakadabani haiba yauna pokna phamda thengnari ba wabasigi yenglaga hayeng dagi pause amadi electronic media singda pause puthoktana sintha leptuna protest tawba yauna warep nipan laukhre haina Amzu gi serolda hairi. Atopa pawmana petrol amasung diesel gi mamal sayol amagi manungda hantadrabadi akan ba khongjang changchilagani. CPI Communist Party of India Manipur State Council na sinduna ngasi Irawat Bhavan Imphal gi complex ta thaugi mamal hengalakpagi mayokta yaningdaba phongdoktuna wakat mifam ama pangthokre. Wakat mifam aduda party gi State Secretary L Sotin Kumar, National Executive Member Dr. M Narasingha, State ki Assistant Secretary M J Kumar, Secretariat Member R K Amusna, All Manipur Nupi Maruk ki President M Sakhina Singba lusingba kya saruk yaki. Comrade Sotin Kumar na Bharata thaugi mamal angak paphangna hengalakpa amaromda wangnongpok state ta Manipur na khwaidagi mamal hengat na yonba asigumba lengak asigi thausil asibu yamna sathina yaningdaba phongdoki. Bharat ka thangnana leiriba Pakistan, Bangladesh, Sri Lanka, Nepal, Bhutan na singba leibak singi petrol gi mamal asi yamnabada liter amada lupa 100 yaude. Thangnariba state singna masa gi bad tax hantharaga Manipur gi oina bad tax hanthanba ngamdriba si lengak asigi micham miyamdagi kotlaga lauge khanbani. Tasengna hokiba ing lisingani ga tara mari dagi thaugi mamal asi Organization of Petroleum Exporting Countries ta lupa niputaret ka paisa tara nithoi orebasu petrol mamal asi lupa maudra yaukide. Aduga ngasina sok lisingani ga kunma thoida lupa kunma pan ga paisa kunsa mari hantharaba phawda state asidana petrol liter amada lupa maudra manga yauduna state asina liter amada lupa kunthra taruki sangda khomgali. Masi khutakta hanthakadabani haina phongdoki. Amoromda Dr. N Narasingha Hojik pali balingak si corporate house ki kananaba khanba micham miyam gi yengdaba lengakni. Thaugi mamal hengat pana potchai gi mamal hengat hanbada yamna chawna ithil piri haibasi khangnaraba wafamni thaugda loriba tax khaktana Bharat ki lengak si hingba ngamgadra corporate house ta loba tax crore lakh onthokpa ngamba lengak sigi mayokta khongjang changchinba horagani. Karigumba state asida thaugi mamal asi hanthanba ngamdrabadi CPI na mass front miyam ga pullaga akanba khongjang chatharagani haiba warep lawduna lawthoki. Ngasi chathakiba petrol amasung diesel gi mamal sayol amagi manungda hantadrabadi akanba khongjang changchelagani haiba protest aduda tongan ba comrade singnasu wafam kya phongdoki. Atopa pawmana popi thaba sing yanthalaga aigi oiba karisu kana banate tungi mirol sing kalhounabani CM
Chief Minister N Biren haikre popi thabasing yanthalaga aigi oiba karisu kanaba leite tungi mirol sing kalhunabani wafam sing asi Bhaiga Chandra Open Air Theatre da mitei lipun sana konung sinduna all communities for a place against illegal poppy plantation gi thoramda Chief Minister na phongdokibani CM na makha taraduna poppy panbi yanthakibada awaba mayok nariba khudimaki awaba su khangdaba nate adubu tungi mirol gi khallaga masi yandaba yaba nate poppy panbi thabasing gi damak lengak na budget ta paisa haptuna leire center da su mateng pangbi na bahaijargani community gi lusingba singna poppy tharga hingliba mioi sing khanget piraga mari lenaba DC singda tana biro haiki ngasigi thoram du dalengak na paikhat liba war on drugs na miam punna mateng pangbak loinana illegal oina poppy thapagi mayokta punna lepminarasi haina miam gi wasak lominaki thoramadu da lamdam sida khundari ba tongan ba community kuntha humdoi gi lusing basing Manipur police ki DGP district sing gi DC amasung SP sing saruk yakhi baga loinana atai official kya su saruk yakhi hairi atopa pawmana number 4 ga konana mioi ama combined force na phare ngasi ayuk pung taruk lom taba matamda sap chaba paw ma phangbadagi kunmapan suba Assam Rifles samadi Bishnupur district police ki SP Priyadarsani Laisam gi mieng makhada Bishnupur district police ki additional SP operation oiriba okramsa wangkhombagi lamjing makhada Bishnupur CDO gi OCY Shakti-sen amadi Moirang PS ki ASI Aits Haridas amadi Moirang police ki ASI Victor Hobijam amadi Havildar MD Burhamuddin amadi Havildar Basanta Singha gi team amana Moirang lamkhai area da frisking checking chathaba matamda Kwaktarom dagi Imphal tamna lakpa ngabu machugi winger gari registration number MN04A6231 da check tobu matamda number 4 ga loina namioi ama phare hairi number 4 ga kona na phara mamioi sigi maming MD Sahidur Rahman sahin kunipan apokpa lekhidraba MD yaim kawi Kwakta khuman thongkhong ward number 8 tegini mahak winger gari asigi driver ni gari manungda thi humbagi thabak chathaba matamda tongan ba sapon kep kunda haptuna purakpa number 4 gram chani ga yankhai taruk driver ki seat makha dagi phagat pangamle Paraba mioi singa siga number 4 singa siga loinana Moirang police station da khusina khre hai police station asina case ama register tawbuga loinana makhata na thijinbagi thabak chathari haina Bishnupur police ki additional SP na press ta thadorok paserol asina hairi atop pawmana singtam animakta Shiv Sena gi mirep thadokani Mathang sahi 2020 gi angan basarukta pangthokpa yana leiriba Manipur gi general election da Shiv Sena Manipur gi mirep sing Manipur gi chingam sungtam da leiriba assembly constituency sing da thadokani haina Shiv Sena Manipur gi president oibatana tana Manipur Democratic Alliance ki convener su oiriba M Tombi na phongdokre wafam sing asi Imphal gi Babupara da leiba Shiv Sena gi office ta pangbi singa unaba mada mahang na haikibani mahang na makha takibadadi Manipur gi tungi mirol haibadi surol sarol phawbuda community masel gi marakta haibadi singtam ani gi marakta yamna nungsinadana lehungna bagi phibam ama leire masi kokhna bagi damakta Manipur gi ching amsung tam ani makta MLR amadi LR Act 1960 amen tawduna san handuna sing amsung tam ani makta khunda leita ba yahanaba sinba mathau tare haiki hiramasi gi matang da su Manipur gi Chief Minister N Biren Singh ba da su memorandum pisinduna thabak oina pangthokna ba taksin ba leikre haiki Shiv Sena na apunba Manipur amagi saktam sagana bagi pandam ga loinana Manipur gi ching amsung tamda MLR amadi LR Act asi san hanbagi matang da Union Home Minister Amit Shah amadi center gi lusing ba sing unaduna memorandum amasu pisinkhre makhata na Shiv Sena gi apam ba si thabak oina pangthokna ba honagani Hojik petrol gi mamal khangwang wangkhatkiba asi Shiv Sena na nungai tabo phawi petrol gi mamal hanthanna ba taksin gani mahang na hai Manipur gi Chief Minister N Biren na chinjak temi pal tang da ba sathok puthok liba labuk kannabagi thabak paikhalak liba asi Shiv Sena na pangba yaba mateng pangani haiki atop pawmana RPF ki star amasung festun thelambadagi police na lokthokre Nipuni thoi suba RPF ki mapo kumun ga mari lena ngase ayuk angan bada Imphal East ki thongju kendra gi khongman zone 4 gi iril turel mathakta saba khongman dagi singjamai khethilekai phawba yaba thong amagi mathakta star amasung festun thelambadagi miyamna bom yawramba yai singnabadagi police ta pawpi badagi bom expert laktunai yengsilaba matung bom yawram dabadagi lokhatkre mafam aduda police na mioi amata salhandana thamlaba matung star amasung festun sing adu lokthokibani masidana tana tongan mafam sing dasu angang ba star amasung festun sing thelamadagi police na lokhatkre hairi atopa pawmana Kuki Lalholup ani gi su sangdokre Kuki Lalholup wariba United People's Front UPF amadi Kuki National Organization KNO aniga Bharat Sarkar amadi Manipur Sarkar gi marakta taunaba suspension of operation su asigi matam sahi asigi February 19 dagi August 19 phawba tha taruk sangdokre hiramasi gi matangda ngasi mifam ama pangthokre mifam aduda UPF ki maike dagi TL Jacob Haukip Aaron Kipgen Sangamar Henkholan Dongel Ketheos Zomi amadi Kamkhan Pau Jau saruk yaki
KNO गी माइकैदगिना थोंजै हौकीब सरुक याखी हाइना मणिपुर सरकार की स्पेशल होम सेक्रेटरी ओरिबा आइट्स जान प्रकाशना प्रेस ता थादरोक पसेरोल अमना हाइरी।